Imayas PAODAM miyeng tabiri basungbu ahanu magtada binitana taramnok sabagaloyana kurumjari. Hauzik PAODAM masigi maroya pau pijari. Cham kuntra suba Manipur Police Raising Day Chief Minister N. Birena athoiba mithunglan oiduna pangthokre. Churachandpurda Marte Singha Phamdai kaikhumnaba utuna Victory Flame Palan Thoram pangthokre. Langol Game Village ki public ground da PDA na housing project paikhatpagi mayokta miyamna khongjang changsinkre. Loyana Delhi Police Cyber Cell na NRI amagi account gi cell lauthoknaba honaramba miyoi 12 phagatkhre. Hauzik mapungoy pau lobirasi. Aikhoina darka laiba matamda police ki mateng loba amadi police bu aikhoina ikai khumnafam thoi haina Chief Minister Nongthombam Biren Singha na phongdokre. Ngasi Home Department asinuna ahanba Manipur Rifles ki parade ground da pangthokiba Manipur Police ki cham kuntra suba Rising Day thoramda athoiba mithunglen oina saruk yaraduna waphamasi Chief Minister na phongdokhibani. Chief Minister na makha taraduna haikibada haukiba sahi mari makhai asida yamna discipline leina miyamga sabminaduna samaj asibu mangningai oiba drugs sing anti national oiba element kaya thengnaba ngamle aikhoina darka leiba matamda police ki mateng loduna law and order gi phibamsu phagatpa ngamle. Karigumba police ki manungda samaj asigi mayokta thabak torakpada makhoibu kankhatuna thamde police na paikhalakpa challenging thengaduna lakli sahi mari makhai asida ningthina tumba chaba ngamle mamangda numit hektarakpada masa masagi yum yognaba satnarambani adubo haujikti security na kana honabadagi santi oina leiba ngamle matam amada konthong da ima ibel singna kang marakta yarek lamba du haujikti police na sangbadagi ima ibel sing santi oina leiba ngamle hauji election maya asida tongan ba lalong sing sinaduna lebak asibu mingchat thinaba thabak kaya honarakani masi aikhoina khangna ingna tapna thengnaba tai. Andaman Nicobar Mount Harriet Korambadu Manipur ki freedom fighters in Wikai Kumnaba Utuna Mount Manipur Haina Ming Tolakbasi Aikoibu Sakang Biduna Ikai Kumnabani Aikoina Tangai Padana Sanction Bada Yadaba Pamsing Sanction Bamathau Tai Lamda Masida Draki problem da Makalamatagi compromise Toroi Draki Mayokta Madi anti social Batabak Singda Aigi Migi Haiba Naibiganu Lengak Asna Fonka the Taramba Poppy Pambi Kayantat Kre Draki Mayokta Lep Palatana Drive Satari Satakigani Haujiksu COVID Laisasi Lenga Amasung Miyamna Mai Pakna Tengnari Vaccine Kapagi Tabaksu Kumangyan and Sangsin Bangamle Hairi Taramaduda Punna Contingent Taratarukna Sarukyaki Manipur Rifles State Police Commando Home Guard Traffic Police Amadi Dog Squad and Singba Singna Peret Aduda Sarukyaki Taramadu Saru Ama Oina Tongan Mana Matumsu Yentoki Manipur Police ki Sam Kuntra Suba Raising Degi Taramaduda MP Lesem Basana Zauba Minister MLA Singh Civil Amadi Police ki Makok Thongba Official Singh Su Sarukyaki Manipur Praja Singha Loina Bidana Bandava Thugo Wathok Thokan Bagi Mahutta Athaba Lamida Praja Singha Police Kinga Government ki Mari Athaba Porkana Anti-social elements Kaya Ang Imatungina Dadi Iyan pa naman ba Aduga anti-elements anti-national oiba aduga samasi mo manungai oiba drugs poppy plantation nachimba kaya baksana singman athapa adatpa haiba lekana abo sheng na mayamna big contribution do adugi damakta Miyam ki most laga sarkar ki most laga madisa ki magi de miyam koi agat jabani COVID-19 pandemic asida Manipur da hokiba pung kunmari da miyoi lisingani chamri marphuni pan test tawbada miyoi maudra manga nauna COVID positive oiba thengaduna ngasigi state sigi COVID positive oiba ki changcha da 3.9 yauki pungpham asida miyoi marina laikhidre pandemic ase sandorakpade ngasi phawbada state da miyoi
लाख अमा लिसिंग कुनिथोई चनिपान मौद्रा मापन कोविड पॉजिटिव ओइक्रे मियोय लिसिंग अमा चमापन सुबना अमना लैखिद्रे अदुगा अपुनबा मियोय लाख 13 लिसिंग निफु मंगा चौवा निफुना टेस्ट तौख्रे District Surveillance Officer Kaksing Dr. Keso Singha Moirang Themdagi phangba report ki matungina haukiba pung kunmari da Kaksing District da hangliba COVID testing center singda miyoi 13 test tawbada miyoi ahum COVID positive oikre miyoi sing adu lenga ki test tawphamda miyoi 18 Jiban Hospital da 12 amadi Ima Hospital da ahum test tawbada lenga ki test tawphamda miyoi ani amadi miyoi amana Ima Hospital da COVID positive oikibani Malemgi oina COVID positive oiba migi masing crore kunmari lakh kun lising mari chani humdra manga sukre masigi manungda miyoi lakh nipuma pa lising kulumdoi songa sumna nipana laikidre amadi miyoi crore kunmathoi lakh maudra humdoi lising kunmathoi chatrat yankhai taruk na narambadagi farakre pandemic asida saithel phangduna COVID positive khwaidagi yamba lebak asi Positive case crore mari lakh yankhai pan lising nipan chani tarani thoi thengaduna USA na oiri India na case crore ahum lakh nipu lising maudra mari sahum humdra humdoi thengaduna ani shuba amadi Brazil na case crore ani lakh 13 lising yankhai mathoi samapan tara thengaduna ahum subada leiri India gi oina positive case lakh humpu manga lising maudra humdoi sam marphuni thoi thengaduna Maharashtra na COVID positive case masing khwaidagi wangba state Kerala na case lakh nipunipan lising humpu samapan maudra tere thengaduna ani shuba amadi Karnataka na case lakh kumapan lising marphu humdoi satro humdra humdoi thengaduna ahum suba state oiri Saliba thasigi hokiba tang tara tareta Manipur University gi Manipuri Department na loba MA Manipuri tamnabagi sangyang parikha nungthil pung 1:30 da pangthokadaba adu nungthil pung 3 taraw phawbada pangthoktana karigumba amata mahairoi amasung makhoigi ahal lamansingda haidana tumina leibagi thawng adu institutional ethics ki wangmadani haina mitai irol iek loina shilon apunba lo milal kanglaipa ki maikaidagi phongdorakli ngasi milal gi office da pangthokpa pawgimi phamada milal gi general secretary Huirom Loikhomba maitai na hai haukiba sahida su asigumba thoningdaba thodok kaya si Manipur University gi Manipuri department ta toina thokpa question leak oibna singba sina department asi mapu pandabagum tore mamang da su asoiba kaya laikhrabadina madu khalaga soidinaba honaramlabadi department pu lebak miyam amadi milalna awangba thagatpa phongdoklamgani University asigi exam kudimak legakna chanakraba lonchan spelling gi guideline da yumpham oiraga sembiu confidential oiraba wangsing adu mairoi singi miengi tungina lonchan lana semba yaurabadi lana semliba MU gi oza adugi mathakta milalna akanba mieng sangnaba sem saraga matam chuppada leire hainasu phongdokhi Huirom Loikhomba makha takibada MU gi second semester gi tamnaba lairik phangde haiduna mairoi singna milal da wakalakpa leire masida milal na taraina lode maramasna athuba matamda phangdriba lairik asi MA Manipuri second semester gi exam da yahunba yaroi hainasu MU gi Manipuri department ta hairakli Manipur department na nasagi technical issue lei haiba chawgaba Manipur University da printer leite haiba technical issue leite haiba si masi karamba miyoy amana masi yaba ngamgadoino da miyoy bagi soiba akhoi lei adubu masidi yamna chawraba pung ahum phana detain tawraga satra amasung satra gi guardian mawamba singbu detain tawraga thamba haibase masi Manipur department na masi amtang athubada singdokpiro Lisinga chapa humdra mathoida India amasung Pakistan gi landa India na Pakistan mu maithiba pikibagi symbol oiriba Swarnim Vijay Masal natraga Victory Flame ngasi Chuachampur da thunglakre Victory Flame adu Colonel Biplab Tripathi Commandant 46 Assam Rifles da 5th Marathi Laigi officiating Commandant na Bisnupur da khusinakhi Victory Flame adu Sisipur Royal Bikers Club ki biker kumangana pukhi mai pakpagi sahi yankhai surakpagi Swarnim Vijay Bharat mamang sahi lisingani kungi December 13 da Prime Minister Narendra Modi na New Delhi gi National War Memorial dagi flag off tokibani Victory Flame natraga Vijay Marsalasi National War Memorial gi asengba mai dagi suraga lising champa humdra mathogi India Pakistan war da
Parambi Chakra amasung Mahabir Chakra phangkrabasing adugi mafamda ikai khumnaba utpo oina lebak asigi cities amasung khungangsing loyana ऐतिहासिक ओइरिबा लेबाक असigi maroiba khungangsingda puduna koina chatkibani Churachandpurda 27 sector Assam Rifles ki miyek makhada 46 Assam Rifles ki Inspector General Assam Rifles Southna 27 sector War Memorial da Martyr Singyampham dai kai khumnaba utuna hawdokre thoramaduda 21 sector Assam Rifles ki DIG yauna Assam Rifles ki troop sing war veteran sing gallantry award winner sing civil dignitary sing amasung CSO amasung NGO singi miyoi kyasu saruk yakhi Sports amadi games masana kaya sanabana naharol singi nishagi ipaktagi kanbada asoba mateng ama oi haina Kaksing Assembly constituency gi INC gi intending candidate oiriba social worker Yankhom Nilasandrana phongdokre wapamasi Kaksing AC gi manung chana leiba Palel gi Young Pillar Football Club na sinduna Palel gi sanabungda pangthokliba ahanba state level open 7 SI football tournament ki ngasi semi final numit asida chief guest oina phamduna phongdokkibani Yankhom Nilasandrana makhatana hai riba sports and games asigi marakta miyamna khwaidagi hena pamnabasingi football asi amani Manipur gi oina yenglagasu football masana asna khwaidagi hena sanai Manipurda youth kayama nishagi pakta tawduna leibagi paw tanaribani football gumba masana amada phajana sanaba matamda hakjang phabagi chang yamna hengatli adugi sumathakta masana ama niyom suna sanaba matamda miyoiba amagi thaksi khasi discipline asi yamna wangkhatli masida sunatana team amagi manungda amaga paw phaunaduna sanabinabana nungsinabagi chang hengatli amasung amata oibagi wakhalon chenduna unity purakpada achoba machak ama oi haina phongdokki ngasigi semi final asigi ahanba sarukta Great Dome Reborn Langkang amadi Naurem Lekai FC Tentha Sanaki aduga ani shuba sarutuna FC Yaisa Kaksing amadi ISSYDA Thobalga Sanaki Anoba awonba amasung wata padaba Kaksing Assembly constituency ama ohelasi haina kumjale singani kunithoi gi angan basarukta pangthoklaba yai haina panariba tarani thoi shuba Manipur Assembly election da Indian National Congress ki mirep ama ohenebagi damak sem sariba KSIS Kennedy philanthropies amasung political activities ki INC ki intending candidate na phondorakli ngasi Kaksing AC ki tongan ba polling station singda lakpa naha amadi miyoi kayana saruk yaduna KSIS Kennedy bu mai pahanaba pandamda paksana mikhal ki campaign hawdokpa thoramda Kennedy na makataraduna hai Kaksing Assembly constituency asida Haksel gi Ithai Lokhongi Lambi Thongi Cheng Chini gi awat apa kayadana thallaba Assembly constituency ama oiduna lerakliba si menkhatuna awonba ahongba sakhatpa wata padaba Kaksing Assembly constituency ama ohenjage khanjaduna mikhal asida mirep oinaba thokjarakpani Kaksing ACS gi Palel Bijoypur Sora Irengban Hawairo Mairenbam amadi Kaksing da leiriba miyamna mahakpu sagotpiduna mikhal asida INC gi mirep ama oina ohenbiduna mikhal asida mai pahanbiyu phongdokki aina ngasi prajasing famda ngasi aina tukchareibasi mayamgi asum award pa kaya akoi ana layengi thailopungi leiriba sing chinigi asum award pa kaya se ngamjage haiba wafum duga loina ai thamoida sena thajaba mo loina Praja miyam na ibunu sibekne haibagi thajabdu thamjaraga ngasi ai mikhal mirep sida isarug yaw tukchapani puna magna ibu ongtang sibiduna lakadoriba sigumlaba general election asida ibu ongtang ngai pahan biduna mayam ga loina chamina se hongkhrasi samjari Ipa ipu haktatak satharaklaba Kaksing Ithai khong phatpagi thoram hayeng meragi tara mangani panba punima numi ki ayuk pung 6 tarakpa matamda Ithai damda amaiba yauna irat thongni tawrabaga loyana pangthoklagani Kaksing Ithai committee na sinduna pangthokadoriba Kaksing Ithai khong phatpagi thoramasida Kaksing Palel Irengban Soragi miyamna saruk yaranabasu Kaksing Ithai committee gi maikaidagi appeal tawrakli Awonba lamsang kendra ma puraknabagi pandamda taranithoi shuba Manipur Assembly election da mirep oiriba Dr. Kundrakpong Kanba Maitegi House campaign amadi poster campaign kendra sigi manungchana leiriba 17/16 Phaidinga da hawdokre
Dr. Kundrak Pong Kanba Maitei, Hokiba Sahi Kaya Sida Miyangi Tongan Tongan Bahiram Kayada, Mateng Pangduna Lakliba Social Worker Amani, Tarani Choi Shuba Manipur State Assembly Election Sida Lamsang Kendra Sigi Mute Ohen Bagi Pandamda, Kendra Gimiam Sinduna, House Campaign Asi, Nasidagi Hodok Pani Hairi. BJYM Manipur Pradesh and left on Sarakliba BJYM Pravas Ki Kongchata, Ukrul Chandel More Satkrabamatung Ngarang Dagi Hoduna, Tamenglongda BJYM Manipur Pradesh ki Step President Manohar Mayung, Baris Sarman Lusingduna, Tamenglong BJYM District Mandal Amadi, Tamenglong Mahila Morcha Kusamaduna Lakadariba Bidan Sabah Election Sigidama, Tamenglong Dasu Mai Pakpa Candidate Amaputok na Bagidama, Kanadina Kray. Loyana Chief Minister N. Birena Tharakliba, Go to Hills ki Tharambu, Makasa Thabo Oina Tamenglong Dalai Riba Miamda, wheelchair Amadi hearing kidnapping by Yantokre Amadi, Tamenglong da Handaka Tokibat, Toning Daba Todok Amada Lakidraba, Atwan Albo Magidama, Mina Ani to Mina Lieutenant Nuaitaba Pondoki. Loshalakpada Tamenglongi Youth Singa BJYM State Office Bearer Amadi, President M. Baris Yauna Football Match Amasus Hanaki. Kaksing SG MLA M. Rameswar ki Lamjing Makhada, Art of Living na Sinduna, Hokiba Tangtara Mangadagi Tarapan Pawatharakpa, Youth Singda Empowerment Pinaba Youth Leadership Training Program gi Anishuba Phase ki Training Asi, Loisin Bagi Asamba Thara Ama Kaksing Wairi Kongoi Community Hall da Pangthokre. Ngasi ki Tharamasida Trainee Singda Lamjing Lamtak Piriba Art Living gi member Anita Devi Amadi IYA gi President da Asamba Kudol Posing PK. Kimax ki Miyang Makada Thangta De Observation Committee na Handak Sahigi Oina Thangta for Social Sense Haba Pandamda Tha Amasupna Thangta De Palantong Nabagidama Hokiba Tangtara Taruktagi Tongan Tongan Pam Sing Thangta Institution Sing Da Tharong Kya Pangthokna Lakpagi Manung Channa Waiton da Social Service Ama Pangthokre Social Service Adu Thangta Observation Committee ki Miyang Makada Salai Culture and Thangta Academy Waiton and Sinuna Waiton Mamang Lekai Youth Development Council Amadi Lekai gi Singloki Ahalaman Singna Thangta gi Sanapam Oinabagidama Kat Kibarlam Aduda Sathakibani Taramaduda Waiton Gram Panchayat ki Pradhan Pukrambam Surbala Devi GPSC ki Upa Pradhan Elangbam Premjoy Ward Member Singh Konthaujam Bijoy Konthaujam Tababi YDC ki President Maibam Opendro Salai Thangta Cultural Academy ki Sintak Purel Maibam Sujaboro ki Mas ki Thomi Singh Observation Committee ki member Singh Amadi Thangta Sanaroi Singh na Saruk Yaduna Lam tu Sit Sengbagaloyana Ujara Singh Thaki Tharonga Marilayana Pradhan P Surbala na Wafong Kaya Phongdorakli Khamanipur College Kaksing National Service Scheme NSS Unit 1 Amadi Unit 2 Anina Punsindana Youth for Cleanliness Haiba Theme Asida October 13 Kunmathoi Homus Taragliba Numitare Nigi Oiba Residential NSS Special Camp ki Sarwamo Oinangasi October 19, 2021 Lewa Numita Adopted Village Mantak Amadi Kaksing Bazarda Social Service Pangthokre Ngasi Pangthokiba Social Service Asida College Asigi IQAC ki Maroiba Member Sing M Sanaton Singa ISOD Physics Dr. N. Subhasandra Singha ISOD Education Amadi KSS Joy Kumar Singha IQAC Coordinator Amasung NSS Unit Animaki Program Officer Singh M. Rajeshwar Singha Amadi Dr. KSS Birmani Singha Galoyana Mahiroi Camper Kudimana Saruk Yaki Special Camp Asigi Maroi Basaktam Karadi Social Service for Cleanliness Talk Program Sing Interaction Session Sing Group Discussion Personality Development Program Sing Culture and Show Amadi Entertainment Program Sing Yauri Ngasi Marini Sanba Numia Sigi Resource Person Oina UPSC gi Civil Services Exam 2020 da Cham Marfu Suba Rank ta Lakibi Kaksing Dagi Waikom Naidia Debina Nungthilda Mahiroi Amadi Oza Singaloyana Interactive Session Amazathaki Uripo Kendra ki Manung Sana Lairiba Langol Game Village ki Zone 2 amasung 3 ki Taina Mafam da Lairiba Mafam Adugi Amata Ngairaba Public Ground Asida Mioi Kharakaki Yenglaga PDA na Alternate Housing Project Ama Paikatuna Ground Asi Muthat Kinaba Thabak Satharakliba Asi Yaningda Phonotuna Langol Punsi Khulgi Miyam Thoraktuna Kholau Kaya Laubagloyana Khongjang Changsing Kre United Committee Manipur Maitai Langol Branch ki Mioi Sing Yauna Punsi Khulgi Mioi Kaya Thoraktuna Khongjang Changsing Kibaduda UCM Maitai Langol Branch ki President Haubi Jam Samuna Phongdokibada
ꯍꯧꯈꯤꯕ ꯇꯥꯡ 9ꯗꯁꯨ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ PDAꯅ ꯁꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯍꯟꯗꯣꯛꯄꯤꯗꯨꯅ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤ ꯄꯦꯟꯗꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯨꯃꯤꯠ 12ꯒꯤ ꯃꯅꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯂꯥꯡꯒꯣꯜ ꯑꯦꯔꯤꯌꯥ ꯄꯨꯝꯕꯗ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡꯒ ꯄꯨꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤ गेम विलेज जोन 1 2 सिदा लेरिबा प्लेग्राउंड सिंग सिदा सरकार ना कई मखन की प्रोजेक्ट अमत तोबी गनु सानबुंगी सानबुं ओइना थंबियु आइबो वफम से कोई आसी की तांग निपान ना प्रिंट मीडिया की थ्रू दा कोई हाइजखरे अदुबु ngasi सु सदली खंगदना पुलिस थाजिलकना मयामदा कोई अकी अखंग पवन बगी मोंगदा तौदर लापजे खितंग मसी मियाम पेंदे था असिगे हौकिबा तांग 15गी नुंथिल पुंग 3:40 ताबा मतमदा मोरेगी साही विलेज मनाता सेलिबा मेनाल तुरेलदा इरुजबदा लुखिबा दगी थीबा फंगदा लेरखिबा आइजाक जौ सही 13 अपोपा हौथांग जौ चोचामपुदगी मियोय अदु चनद्रबा अरिबा थोंग अहाइबी अमगी मयादा असिबा हक्चांग ओइना ngarang phangba ngamkhre hairi asiba hakchang chochampuda pukre tha asigi tang anidagi chikim village ki ngambom lentol playground da chatharakliba let jengkhopao memorial football tournament ngarang loisinbagi tharamadda WRD and Yas Minister Letpa Hawkif Mitai Council Moregi General Secretary and Inaucha Kuki Chief Association Tenopal District General Secretary LS Saikhojang Baite Social Worker Thanglal Hawkip Amadi Atai Mari Lainaba Tongan Bamioi Kayama Susaru Yaki Ngarang Loisinbagi Match Aduda Lendo FC Amadi Lucky FC Anina Final Sanakibaduda Goal Ani Chanaduna Draw Oikibadagi Tungda Penalty Kaunaduna Lucky FC na Lendo FC Buthoiduna Tournament Asigi Final Lobangamki Chandel gi MPCC member oiramba amadi hanagi ADC Chandel gi vice chairperson oina pubiramba Shri Langhu Langringna manung matam zada laikidababu MPCC na mina ani tumina leptuna awaw phongdokre Congress Bhawan gi Rishankai Singh Media Center da pangthokpa thoramada mahakna leiringai matamda Indian National Congress ki yamna mapangal kannaba honaramba thodang adu singthabaga loyena mahaki imung manung hojik hospitalized tawdan leiriba sisu yamna thuna phaba oirasanu haina thaunijaki laikhidraba thawaina taibang mapugi nakta ingna chigna leihanbinaba thauniki NRI amagi account dagi sel lauthonaba honaramba mioi 12 Delhi Police Cyber Cell na phagatkre pharaba sing manungda ICFC Bank ta thabak toba mioi sing yauri Internet Banking Service siznaduna non-resident Indian NRI amagi account dagi sel lauthonaba kayara honaramki Delhi Haryana amasung Uttar Pradesh ki mafam kunda police na red chathaki matungda bank ki employee ahum yauna mioi 12 phagatki Employees sing aduna checkbook piki mobile phone number update tawki amasung account adugi dep press lothoki haina Deputy Commissioner of Police Cyber Cell KPS Malhotra na phondoki Ghaziabad amasung Mohali da case ani register tawkre hairi Madhya Pradesh ki Dhar city da Prophet Muhammad ki mapok numit Miladunabi gi tharamda procession satpaga mari lena miyanga police ka muknakre Dargi SP Aditya Pratap Singhana haikibada Miladunabi gi procession adu satnabagi lambi khara ayaba piki adumainamak procession adu da lamhan tu han ba miyoi sing yauslokna permission pidaba lambi rom da lakpadagi muknaba adu thokibani police na lathi charge tawkide hairiba miyoi sing adu yahondra matungda santi oina procession adu makhatana sakhi uhobasena pondokibada procession adu Gulmohar colony dagi chatpa horaki city adu yafam kharada chatla matungda Gulmohar colony da amu halakadabani adumoinamak permission pidaba Mohan Tokis rom da laki Old Nagar Palika Yorakpada police na thingbadagi muknakhibani hairi Hujarabada Marapa Mukana Tamzari Cham Kuntra Suba Manipur Police Raising Day Chief Minister N Birena Athoiba Mithunglen Oiduna Pangthokre Chochampuda Marte Singha Phamdai Kaikhumnaba Utuna Victory Flame Palan Thoram Pangthokre Langol Game Village ki public ground da PDA na housing project paikhatpagi mayokta miyamna khongjang changsinkre Loyana Delhi Police Cyber Cell na NRI amagi account dagi cell lauthoknaba honaramba mioi 12 phagatkre
Ngasigidi paudam pijaba matang asda loisinjare miyeng tabiribasingbu khurumjari.